Lakhipuronline puthokchaba April ki tang mari irai numit ki Khomjinba Pao tabirase ahanbada maroiba Pao silchar Ramnagar ISBT manakta thokiba lambi ki thodok amada mama macha laikidre mari na phibam thina sokle Immigration and Foreigners Bill pass tawkre che chang yaudaba sing lupa lakh manga gi fine thian ba yauna chahi manga phadok pi gedori BJP na Manipur da delimitation tawbagi mayokta laite adubo lising aniga amagi census ki matungina delimitation tawbadi yaba ngamloi haikre Sonai Tural nursing akhra khata chahi tara manga gi nupa macha ma irak na duna sire amasung Khasi film Haling Kham Bnengbu Nifutaret Subo Moscow International Film Festival ki tamak khankre Haujik mapung oi pau tabirase Silchar Ramnagar ISBT ki manakta ngarang sagol se nimit ki nungthil da thokiba lambi gi khudong thiba thodok amada mama macha thodok khum da leikidre atei miyoi mari asoka panangkre thodok adu mafam adu gi miyoi singi matungina laibak puduna khongjel yang na lakiba truck macha amaga auto rickshaw amaga thomjinabada auto adu da tonglakiba miyoi manga gi manungda Apsana Begum amasung mahaki chahi tare tangai ba macha nupa thodok pham da leikidabani aduga auto adu da tonglakiba Sri Kunagi imung amata gi atei pikliba macha ahum pibam thina soktuna Silchar Medical College da laikanakre e auto rickshaw adu gi driver adusu pibam thina soktuna laikanakhe Police laktuna thodok adu gi matangda laibak puba truck adu gi chain ke ba driver adu thi humbagi tabak chathakhe hairi Barak Tampak ki sagnai raba saisakpa Arambam Chandramon Singhana sakpa Oza Oinam Gitna music direction pipa aduga Thoiba Ningthauna direction pipa Arambam Mumuluangna producer oiduna puthokpa music video Punsigi Lambi Singjamai 360 ki office Imphal da haukiba April ki tang amada release tawkre Unshigilam binushiba Unshigilam binushiba Tumoy nana lay hore Lay na yeng Tumoy nana yeng Lay na yeng Tumoy nana yeng Amambana kukhare amambana kukhare unshigila binushiba Lok Sabha da hanana pass tawkraba Immigration and Foreigners Bill lising aniga kunmanga Rajya Sabha nasu ayaba pikre bill asi parliament na pass tawkiba sina ariba ain kaya amabu mahut sinkre masida yauriba singdi Passport Entry into India Act lising amaga chamapan kun Deregistration of Foreigners Act lising amaga chamapan kuntramapan Foreigners Act lising amaga nifutaru amadi Immigration Careers Liability Act lising ani asini Anauba bill asina Bharat lairiba foreigners singa mari leinaba immigration gi ain singbu nauna semdokli amasung matamga chunahali masina kendra gi lengakta passport travel document visa amasung registration tawbada hena sakti piduna chitha huba anauba law sing hapsinki bill asina act oina chatnaraba matungda leibak asida che chang yaudana leiriba foreigners singda chahi manga phawba phadok piba amadi lupa lakh manga gi fine thian bagi wafam yauri bill asina kendra gi lengakta passport travel documents sing visa amasung registration tawbada sakti piduna chitha huba law sing hapchin bani hairi bill asigi matangda house ta khanaba matamda leibak asigi minister of state for home affairs Nityananda Rai na pikiba pawkhumda pass tawkiba bill asina Bharata lakiba foreigners singi record update tawduna thamba ngamlagani hairaduna masina chitha hoba law sing menkhatuna agency singi coordination tawbada yamna chawna mateng piragani haiki
Bill asi chahi ahum changna nainaraba matungda lengakna pass tawba ngamkhibani. Bill asi act oina Bharat simba thungna chatnaraba matungdagidi mari leinaba document sing suna yaudaba illegal immigrant act asigi makhada lupa lakh manga fine thian ba yauna chahi manga phadok pibagi provision sing yauri. Bill asi pass tawnanaba khanaba horakpada Rajya Sabha ki MP Abhishek Manu Singhbina Bill asigi mayokta ngangladuna Bill asida ahongba khara thamgadabani haiba wafam phongdokhi aduga Bill asi foreigner singi basic fundamental rights sing matpani haina sum hangna phongdokhi. BJP ki Rekha Sharma na hai Congress ki matamda illegal immigrants sing lebak asida mafam piduna lehelli. Pakistan, Afghanistan amasung yumlo nariba lebak singi Hindu sing Bharat ta leifam piki haina mahakna Congress pu maral sikhi. Khanganjaba ma Chahi khudingi pangthoktuna lakpagum matik makun leiraba Lakhipur Khumangi ibutau thongnangi laithong hangbagi thorom chaliba April tha sigi tang 18 thangjanamiki ayuki pung 6 tagi nungtilgi pung 5 makhai phawba nongmagi oina irat thonijabagi thorom pangthoklagani. Hairiba thorom asida khwai miyamna lakpiduna thonijaba asida saruk jabiu haina ibutau thongnang thogun lukki maigedagi nolung ningsinglagde. BJP na Manipur da delimitation tawbagi mayokta leite adubu lisinganiga amagi census matungina delimitation tawbadi yabangamloi haina BJP Manipur gi General Secretary K Sarat na phongdokre. Mahakna hai mikok masingda ka hena yamliba si chumthokpa mitop sing khandoktuna masage mayum da halankiba masung mafam kharada voter masing hengalagliba si kupna thijilaba matungda delimitation tawgadabani haire. Sonai Nursing Akhra Ghat Turelda ngarang sagol sen gi numit yongba matamda chahi 15 gi nupa macha ama irak natuna sire. Sonai town gi ward number 1 Sojol Chandana machanupa Samrat Chandaga loinana Sonai Turelda irujabada ikang khanghaudana machanupa adu isingda irak natuna lupthaki bani haire. Mahakna koilaw lauduna machabu kalnana bahonaki adubu leikai miyam changduna honabada kanmangam khide. Pau phangbadagi Sonai police ki miyoising SDRF ki kangbuda pau pikhi kaina thangda numidang pung manga rom taba duaida SDRF ki kangbuna asi bahakchang adulakotke. Silchar Borail View Hotel da ngarang mai chakpagi thodokta amanga ta thokre. Ngarang hotel asigi chakhumda khanghaudna mai horokpagi thodok amada mamal yamlaba pochei kaya manghan takhankhre. Khudakta fire brigade ki kangbuda pau piduna mai muthatna honaki adumoinamak chakhum gi saruksing mai na chakre loinana yamlaba senpham gi pochei kaya amanga ta thokre haire. Meghalaya ki Khasilon ki film Halingkha Brangbo Nifutaret Suba Moscow International Film Festival MIFF Lisinganiga Kunmanga ki damak khankre. Filmmaker Pradeep Kurbana social media da hai madudi project asi chahi manga changna honarakibani amasung Sohra Meghalaya da chahi ani chupna kap ki film ni hairaduna Khasi cinema gi damak malemi thakta achouba milestone amani haike. Khwaidagi liraba amadi khwaidagi maming leiraba Moscow International Film Festival asi April ki 13 tagi April ki 23 phawba pangthoklagani. Khom khut chikpa hakjang sithaba liver chawtokpa pirak naba stroke pukki anaba ising marida nungleiba prostrate chawtokpa numidang da tum ising chatpa yekpa saba ising pukchet haibadi diabetes na chimbagi niyom chunna laing na bagi tabak lam asida khang hairaba Dr. M. Rajat Singh MBBS DMB DSc Diploma in Diabetes Management Senior Physician asina namit khudingi ayuki pung mapandagina nungtilgi pung ama phawba RNC Healthcare Kaptanpur Kasar dalai chathari. Booking ki dabak mobile number 8798-872-283 natraga 8638-444-142 number asida pau phawnabiu aduga Dr. asi nongtilgi pung anidagina namidang wairam pung taruk phawba ningthauka nimita Mohendra Pharmacy Palarkonda Numsakation nimita All Health Pharmacy Poilapulda Sagol Sanulita Healthcare Pharmacy Lakhipur mobile number 9612-167-161 aduga Thangzen mitana BK Drugs Sonai mobile number
9864 512 686 hairiba pharmacy sing asida layeng chathari Energy Healing Center Rongpurda computer gi matenga anoba madi ariba anaba singbo computer gi matenga layong khangdokpuna layeng ba hausare computer gi matenga makal makhagi anaba singi report lokthokpuna haksangi awat machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes bp stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yaragani loinana matam sangna hu chen hidak charakpadagi side effect amadi I da hu chen ba toxin lairakpa I watpa gi anaba koktanaba amadi steam bath ki kudong saba leijare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak gengsimbiragu mangjongna appointment ki damak mobile number 9395732456 number asida call tobirakna bakhanganjari Khanganja Bama Infinity Knowledge Center Lakhipuronline Khunungna Mahiroi Singi Tamak Nungairaba Paujelama Puduna Lakchari Jawahar Navodaya Vidyalaya Amadi Sainik School Tamnabagi entrance Lenana Sarkar ki Thabak Changbagi Parikha gi Damak Center Asina Athuba Matamda coaching Haujaragani Lenana Class 4 Dagina Class 12 Fawbagi Mahiroi Singi General Maths Advanced Maths General Science Amasung Grammar Tambagi Anoba Batch Su Haujaragani Mamang Thabadasu SSC GD Amadi ADRA gi parikha singdasu Infinity Knowledge Center asina mai pakna candidate kya su puthokre mahiroi singna admission gi akupa marol gi damak sartanison gi mobile number 7002554061 number asida pau phaunabiu aroibada maroiba pau amukhanna Silchar Ramnagar ISBT manakta thokiba lambi ki thodok amada mama macha laikidre marina phibam thina sokle Immigration and Foreigners Bill pass tawkre che chang yaudaba sing lupa lakh manga gi fine thian ba yauna chahi manga phadok pi gedori BJP na Manipur da delimitation tawbagi mayokta laite adubo lising aniga amagi census ki matungina delimitation tawbadi yaba ngamloi haikre Sonai Tural Nursing Akra Khata Chahi Tara Mangagi Nupa Macha Ma Irak Natuna Sire Amasung Khasi Film Haling Kham Bnengbu Nifutaret Subo Moscow International Film Festival Ki Tamak Khankre Lakhipuronline YouTube channel gi pau sanduk chaba ngasigi oinadi matang asidaloi jare